Facebook mi ing tabi using bahan ba mangta no mai tin kun ti suina tam October na khurumjari ngasi gi maru pauda Punit Kumar Goyal na Manipur gi anoba Chief Secretary oiragani Manipur da ahan ba oina microlight virus SW80 aircraft simulator amang asi hangdokre Numit mangani chethagadaba mapan suba All Manipur Folk Drama Festival ngasidagi hagdokre Loina Malemi khwadagi ahal oiraba marathon chemba Fauza Singh Thomlamba Myoy Police na fakre Mapunga ba miyam na pizari Hauzik Manipur ki Chief Secretary Oriba Prasan Kumar Singha ge thabak thorom singda peningai oidabadagi mahaki mahutta Ministry of Home Affairs ke maikidagi Punit Kumar Goyal bo anoba Chief Secretary oine appoint tawkre Ministry of Home Affairs na thokiba order amana haribana Department of Personnel and Training AGMUT Kader Oriba Punit Kumar Goyal asi Manipur Cadre oina Inter-Cadre Deputation da thanabagi proposal adu appoint Committee of the Cabinet ayabatu pikibani mahaki thabak-tagi pothabagi matam asi mathang chahi lisingani kuntaruki August 13 ni hari amaromda Manipur ki Chief Secretary Prasant Kumar Singhapuna National Commission for Scheduled Tribe ki Secretary oina appoint tawkre Lisingamatamapal Marfutara Humdoi Base Indian Administrative Service Officer of Manipur Cadre asi Sigi January 13 da Manipur ki Chief Secretary oina lakringe gi mamangda Bharat Sarkar ki New and Renewable Energy Secretary oina thabak tarumkibani Pawasna makhata na haribadi Cabinet Appointment Committee na Prasant Kumar Singh asi Government of India ge Secretary rank amasong PAODAM National Commission for Scheduled Tribe ki Secretary oina ngarang order thokibani IAS officer asi lisingamatamapal Marfutara Matoi Base IAS officer Punit Kumar gi mohot singadabani Prasant Kumar Singh asi chahi asi gi January thada matamduda Manipur ki Chief Secretary oiramba Benit Joshi asi ing lisingani kunmari ki December 15 da Union Higher Education ki Secretary oina appoint tawkraba matungde serasi ge Chief Secretary oina lakibani official sing source aman haribana PK Singna Chief Secretary oingai matamda state asida santi hanlak labasu mahaki thabak thorom singda peningai oidabadagi top bureaucrat transfer tawkibani state asida santi hanlaknaba center gi maikidagi kanglup anigi miyoi sing wari sanaduna yamna kanari lanjena kibasing makoi gi mayumda hanjinaba thawak paikhali masigi mathakta Prime Minister Narendra Modi mathang thada Manipur amasong Mizoram da lakpa yabagi oithokpa leibana tongan ba agency singna project kaya ama loisinanaba yamna kanna hotnari adum oinamak mite amasong kuki ani gi marakta thokliba kanglup ki rang asigi marakta na hongnana amuk naga amasong kuki singi khul kharada lambi sembagi matangda issue kaya ma thorakle kuki singna rang asigi manung hauki bachai lisingani kolumdogi me thadagi naga kulsing farka German road amasong Tiger Road haina semba haurakibani thawong sing asida naga singi maikidagi yamna kanna yaningdaba fongdoklibani loinana naga taba area da general strike fawba lakthokre Chief Secretary PK Singhi matamda ukrolda governor oina pangthokpa Shirilili Festival hokdopagi tharomda armina paumi singa tongna chaliba MST gaida thariba Manipur hariba wahi adu khumjilaka satkadabani haibagi wato kaya su laikre pumna maksing asina maram oraga government ki maikidagi hariba singa si ningthina yengsinba ngamba Chief Secretary ama mathau tarpadagi PK Singh top bureaucrat transfer tawbo oiramba yai hairi Thangmaiban Dam College campus manungda leiba number 1 Manipur Air Squadron NCC gi mahairoi singna flying amadi ground training tawbada hena khudong chanaba ahanba oina Manipur da microlight virus SW80 aircraft simulator amanga si education secretary na hangdokre microlight virus SW80 aircraft simulator hangdopa duga mai leinana group commander NCC Manipur gi brigadier Bikran Kulkarni na hai National Cadet Corps NCCSC Manipur da leiriba na sing maroina school college tamniba mahairoi singna yamna pamna yawnari Manipur khakta da NCC gi cadre si NCC की कैडेट असी लिसिंग तरेट रोम लेरी कैडेट सिंग असिदा हेना खुदोंग चाबा फंगनबा NCC की बटालियन अनि अमदी एयर फोर्स की यूनिट अमा मणिपुर दा हांगदोकपा ngamle
अदुगा ngasigi thorom asida cadet singda flying amadi ground training tawbada hena khudong chanaba hanba oina Manipur da Air Force unit ta microlight virus SWAT aircraft simulator asi hangdokpani masida sunatana cadet chingna aircraft mapung phana paiba hainaba Imphal airport ta aircraft ani amasu thamli nauna hangdokliba simulator asida training ningthina piduna mapung phana hariba aircraft asi paiba hena khudong chahalagani phongdoki ngasi tharamadu da Imphal West amadi Imphal East ki deputy commissioner education ki secretary amadi director Imphal West ki SP Imphal airport ki director headquarter NCC Imphal ki group commander amasong headquarter NCC group ki officer singsu sarbyaki simulator. We expect the standard of overall flying of NCC cadets will be better than earlier. So this aircraft simulator will transform the overall flying training in the state of Manipur. And we are honored that the Education Secretary of Manipur is inaugurating the simulator. Thank you. Manipur University na lauba MA English amasung Cultural Studies 4th semester exam da Salam Indurani Devi na ahanba rank ta lakna gold medal ani fangba ngamkhre Salam Indurani Kakching Turwangma DSM mamang paring da leiba Salam Chitrabahon amadi Salam Ongbi Santa Devi ani na pokpa machin manaw marigi manungda Indurani na ani shubani Indurani na MA English amadi Cultural Studies 4th semester exam da chada Humputara nithoi dasmik marfu humdoi% fangduna ahanba rank ta laktuna nahakpam Surendra Singh Memorial Gold Medal amadi Governors Gold Medal fangbangam kibani Suratagi Irengban Faro ka Kakching takiba lambi asi chahi taruk taret hena sembidana leiri haina yaningdaba phongdoktuna lambi asida heavy vehicle sing changba matam kaktana thingkre Sora Maning Karachi Development Committee SM KDC na Sora Karachi ja changshin khiba khongjang adugi matangda MK Rizki Shaha General Secretary Sora Maning Karachi Development Committee na High National Highway Jamani dage Sora Maning Karachi fauna irengman faul ka Kakching chatkhiba lambi asi asuki matik phibam sokli nong tare komjau ngakta nungsa sare uful ngakta ngaiduna miyamda chauna khudong chadaba mayong aduna lakli school chatpa ngangsing leikhom leinang marakta tusinduna school yoduna soklaga halakpana kongaya mayaure asigumba kaya asi koknaba Sora Maning Karachi area da leiriba development ki thabak khudingmak hena khumang chawshin naba haina Thoibipad Youth Progressive Association TYPA Naharol Yaifa Thaurang Club NYTC amasong Sora Western Sporting Youth Club SWSYC ahumna punduna SMKDC Koba Committee ama thasigi taramathoi da semkhibani Kakching bypass oiriba Soradagi Irengban Faul ka Kakching takiba lambi asi chahi taruk tare ki matam asi mari leinaba kana matana semidaduna lakhibani Masina maram oirega development committees na media gi thongda lambi asi sembinaba ngasi fauba matam thaduna haijakibasu leikre adumakpo mari leinaba kana gumba amata masigi matangda wari sananabagi khudong chaba larokpasu leitri Masina maram oirega lambi asida makhal amadagi heavy vehicle chathok chachin tawbada athingba thambagi khongjang asi changshinbani miyam nasu khongjang asi bu sogatpiu amasong mari leinaba lengaki makidagisu athuba matamda miyam Mityeng changbiduna lambi asi athuba matamda semjinbiu hainasu lengaki pungning chingsilakli Maramaduna ngasi aba numit asidagi club asina kolebe area asida heavy vehicle sing changba matam kaktene thingjare hariba matam thingiba matam masigi manungdasu gari lai biriba isili naw singnasu cooperation tawbinana khanganjari loina na athu matamda ikoi lambi sibu sembina na mari lenaba singnasu athu matamda tawbinana khanganjari hariba lambi si aduki matik sokre nong churasu yadre nungsa sarasu yadre aduna lairiba authority sing hanjalan request tawjari athu matamda miyeng changbinana khanganjari Ministry of Culture Government of India ki North Central
John Cultural Center NCJCC gi meeting makhada Manipur Dramatic Union sinduna numit mangani chupna tha sigi tang kun fawa chathagadaba mapan suba All Manipur Folk Drama Festival lisingani kun ma hotopagi thorom pangthokre ya school police land leiba MDU gi auditorium da pangthokhiba thormadu dar and culture gi retail commissioner Mongjam Joy Singh IAS MDU gi president Choraisam Kesharam amadi theater activist Soibam Cha Indra Kumar Singh na mathang shitna Chief Guest President amadi Guest of Honor oina saruk yake Tharonga mailena Chief Guest oina saruk yake Mongjam Joy na haikibada lamdam sige art and culture na malemda Manipur bu sak takli haibada haimanba thokloi ngalingai matamdage ahal laman singna thambiramba fida sing hawalakliba mirolna amuk tashin khomjin duna thambagi tangai fadaba leiri Folk asida Manipur regional gi oiba top saklon kaya yauri masibu amuk nauna lakliba mirolna Kanghan bada folk drama festival asna chauna mating oiragani haiki ngasi hogdoki bas hogdokpagi saruk ama oina Soraisam Kesharamna lamjing lamtakpa sajing devena mating pangba MDU gi artist singna sanaba khamba tobi play utki festival asida numit khudingi nungthilgi pung ahum tabada lila mamam utkani Majority laina BJP MLA sing punchinduna lengak sembagi mahutta makhatana PR sangtharaklabadi madugi mayokta lepkani lengak semba ngamloidaba leirabadi nauna mikhal pangthoktuna miyamgi oiba lengak sembana phai haina Lok Sabha gi MP Dr. Angomcha Bimol Akoijamna phongdokre Kaisamthong dalaiba mahaki yumda pangthokpa pawgi mifam mamada thasigi kunmathoidagi haugadoriba parliament ki nongju mifamda MP Bimolna Manipur gi matangda pukhatkadaba wafam singi matangda hai lakadoriba parliament ki nongju mifam asida lamda masigi khwaidagi hena maru oiba wafam mari thajinaba sem saba pumnamak loiri khudong chaba fanglabadi wafam marimak miyamgidamak parliament ta pukhatkani Pukhatnaba thaurang tauri wafam singi manungda ahanba oina chahi asigi December tha fawbgi manungda IDP sing mayumda hanjin hangani amadi yadriba singina tonganba thaurang taure haiba chief secretary wafam kadai fawba thabakta onthokadoribano thaurang asi kopna yengbada Mayek sengdaba kaya leiriba sigi matangda pukhatkani anisuba oina IDP singna hingdiba awaba punsi marela sigi achumba wayal pinaba ahum subada lengakna buffer zone haiba malaiti hairagasu thamjinduna chathok chachin yahandaba amadi highway sing chahi ani chathok chachin yahandana thamba amasong Manipur lengakna laukhatliba yaifa tharang singi leiriba asoiba aranba singi matangda wafam sing pukhatkani phongdoki mahakna makhata duna hai December tha phawbada relief camp sing Tingjillagani haibo wafam masi kadai fawba ngamgadoribano mayumda hanjinba khudong charidaba singi leifamna kadai fawba semgat sagat kadoribano relief camp sing yengsilubada phibam chadaba amadi concrete oiba policy udabana wafam masi kadai fawba thabakta onthokpa ngamgadori haibagi chap chaba paukhum phangnaba parliament ta pukhatkani IDP singasi awaba punchi marel amada lenbagi mathakta makhoigi phangpham thokpa haksing mapung fana phangdriba sigi matangdasu wafam pukhatnaba thaurang tauri buffer zone thamle haiba aiba cheral amata thoktrabasu forokki mingda chathok chachinda thingba thamliba sima Indian Constitution gi Article 15 Right to Freedom of Movement amadi Article 21 Right to Lipo khongoi nabani Isterasegi chawkhat thaurangi damakta center dagi thadarakhi bayaifa thaurang scheme sing kadai fawa niyom chumna pakhatkre haiba yauna lenga ki asoiba kaya leiriba asigi matangda su wafam pukhatkani phongdoki paumi singna hangba wahangi paukhum piduna hai opposition party ki MPM oidabasu lamdam masida PR lebagi mahutta miyam gi lenga amalai jaban hena fai BJP gi oina absolute majority fangna leibasna kari gi lenga se mangamdribano leiriba MLA sing natraga BJP gi luchingbana makhoi gi oiba chap chaba stand ama khanghan pam thoi karigumba makhata na PR asi sangdok lakpagi phibam amada leirabadi assembly asi dissolve tawduna anoba miyam gi lenga ama khanbana achumba khongthang oigani phongdokhi issues maruena disadagi tholokpa central scheme duma halere hujikti amuk state government se union na pairi banina many of these government related governance related issues are to be raised and I think I request to media people please keep monitoring any development parliament the kari hanki edugi follow up kari to we ai koi sona kan dai do isina khoi me am pull up tawraga asoi me am se chum thokna ba tawsi ai masi haraga
Nakal amaromda paugi mifam adu saruk yakiba Kundrapam SC MLA TH Lokeswar Nahai Manipur gi Jiribam pumpham asida Manipur gi Kedar Oiba Chief Secretary Bu Sindotuna Irang asigi matangda karisu khangdaba anoba Chief Secretary ama nauna hablakpa simak BJP na Manipur bu karamba mityengda yengni haiba takle masigi pibam masi yoroklabanina miyam amata oina punjinduna BJP lenga tawriba aramba thawong sing asigi mayokta punna lepminaba matam oire maitai amadi koki gi CSO sing khak kauraga irang asi loishinba ngamloi miyam gi mihut oriba MLA singa punna faminaduna state asida tangdu leita Jinaba Philip Amal Lamunanaba Center Lengakna Sinpam Toi Fongdoke. Masih sama isang di halora ada dolai tapi di strike tong lere. Aduh di hoki tahu di sip sekit sijila pusaka tahu di sini tak di masa ini hal laga semana mata mangan laga sumangan laga misi kihel laga kangen laga mapam tu sangat ada laga tahu berapa itu masih orang malai ni kalem. Infal is Dishina Thani Fawagi Manunda Masamasagi Mayumda Hanjinanaba Honagani Haibagi Tajaba Pirakle Karikuma Pirakli Batazabasi Mangalabadi Masagi Mayumda Namdana Hanjinduna Matanda Suicide Tawani Haina Dora Tabidagi Lanjina Dunalaiba IDP Singna Fongdorakli Nasi Tasiki Tara Homdoida Dorai Tabi Yin Kuman Ikaw Tanggal Shurong Aitan Pokpi na Jingbagi Khonja Singa Infaleski DC ga unaduna karamba matamda Dolai Thabi Ikaw Yeng Kuman na Jingbadagi Lanjinatuna mayum thadokna leiriba miyamna mayumda hanjingani haibagi matangda wafam khara thamlubada DC gi maikaidagi hanjinbagi asa ude haiba wafam thamlakpadagi khoishawnarba miyamna ngasi haungnaruba naidna masing yamlaba IDP singna masagi mayumda changnaba haidna changchilakpada security force na Pukhaw Terapurda Badagi Naronda Miyoi Kunipan Mukna Dolai Thabi Damadula Laga Mayumda Changshinduna Pibam Sing Yengluraba Tungda Dishina Thajaba Pirak Padagi Tholaklaba Matong Paumi Singda IDP Prem Nawapamasi Fongdokibani Mahakna Hai Relief Camp Ta Lairiba Yum Leitaba Singi Yum Sano Pirak Liba Senpam Asina Yumda Changba Ngamhandragadi Paisa Pirak Pagi Kari Mathau Tari Ngasi nongmay kapa hayeng lepaga santi leire haiba yaroi santi haiba si IDP singna masagi mayumda hanjilaba matamda santi leire haigadabani ngasi makoina changi hariba sisu niyomlan changbasu nate masagi mayumda changi haibada security singna thinglakpaw asimak laibak thibani ngasi changbada thingba thamlakliba security force singa sina makoibu ngakpi senbiraga masagi mayumda hanjilhalagadi apenba oigani fongdokhi DC की तरफ तगी थाजा बामा पीतरी भवा कोई जे हल्लरो एना लेरे मने दु DC की तरफ तगी यामना थाजा बया ब मोंगदा थानी की मनुंग द सुंचोय छोयदना कोई इसा इसा की युमदा हनलनी हाइबजे थंबिरक पदगी कोई खोंजंग अछि कोई हंदोकचबनी करिगुमा थानी की मनुंग जिदैदा करिगुमा हनबिरक तब तारगदी कोई इसा इसा संगदा कोई सुइसाइड तौजरगनी सिदैदा Chahi sida Lomi Singna Low Panba Loikraba Kumbi Sigi Manungda Leba Karakutpa Lofom Singda Handaki Singi Chawasina Tumjinduna Si Kraba Lofom Singda Agriculture Department na Lomi Singi Damakta Akanana Pakalakpa Tauranga Moina Atenba Matamda Lokpayaba Chathok Leba Fovdi Sing Lomi Singda Lau Singo Loisangi Makok Thongba Official Sing Yauna MLA Sanasam Prem Chandrana Wangu Selung Khong Community Hall the Yentokre Fovdi Yentokba Duda Manipur Lengagi Agriculture Department के प्रिंसिपल सेक्रेटरी अरुण कुमार सिन्हा एग्रीकल्चर डायरेक्टर पीटर सरा मिशन ऑर्गेनिक वैल्यू चेन डेवलपमेंट फॉर नॉर्थ ईस्टर्न रीजन KH निमाइचा नोडल ऑफिसर W सुभाष बिष्णुपुर की डिस्ट्रिक्ट एग्रीकल्चर ऑफिसर अमदी अते ऑफिशियल क्यासु सरुक याखी थरमदुदा प्रिंसिपल सेक्रेटरी अरुण कुमार सिन्हा ना फोंदोखिबदा इसिंगना थुमजिनख्रबा लौफम सिंगदा डायरेक्टर ने यंगसिनख्रबा मतुंगदा डिपार्टमेंट ना Kupna Kanaraga Lomi Singda Mathautaba Kuding Maxing Pinenaba Tabak Asi Paikalakpani Jahi Kudingi Ising Tumjiliba Lofom Sing Matang Jahida Amukhanat Thoraktananaba Madi Lainaba Minor Irrigation Department Amadi Kadada Pakadren Semgat Hananaba Tabak So Paikalagani Haiki Director Peter Salamna Haiki Bada Haujik Ising Maying Tarak Labalopam Amadi Ising Lady Balopam Sing Yauna Amukhana
ꯂꯧ ꯄꯔꯤ ꯌꯥꯡꯈꯩꯃꯨꯛꯇ ꯂꯧ ꯂꯤꯡꯅꯅꯕ ꯂꯧꯍꯣꯟ ꯍꯨꯟꯅꯅꯕ RCM 12 ꯃꯅꯤꯐꯧ ꯂꯧꯃꯤꯁꯤꯡꯗ ꯄꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧ ꯄꯥꯝꯐꯦꯜ ꯍꯨꯟꯅꯅꯕ ꯄꯤꯒꯅꯤ Agri Department na longmisingidamakta urea har yenthokpagi campaign asi makha chatharakpa oina ngasidagi tampaki district mangada department asina identify tawraba mafam 95 da ngasidagi amuk hana urea har yenthokpa haure masigi saruk ki manung channa kumbi asigi tongan mafam mari wangu selungkhong wangu nawdakhong chayal mangjul amadi borayang bida urea har yenthokpani haiki makata na kumbi asigi MLA S Premchandra Manipur lenga ki agriculture department ke principal secretary Arun Kumar Sinha agriculture director Peter Salam mission organic value chain for northeastern region KH Nimai Chan nodal officer W Subhas Bisnupur District Agriculture Officer amadi atay official singadna hautaki ising na thumjin khraba lofamda longmi singa hak thengnana unaduna longmi singidama department ki makedagi angama mateng pigani haina su thajaba piramki Manipur State Rural Livelihood Mission MSRLM Hyangthang CD Block amadi Malom Gram Panchayat ki members singa khusamnaduna panchayat asida leiriba miyamda khudongchaba kaya phanghanaba Manipur lenga ki department kulmathoi gi mihut sing lakna nomugi oiba convergence mela pangthokre Malom Ibudo Pakhangba Community Hall da pangthokpa thoromadu da Imphal West Jilla Parishad ki chairperson Laisram Bobby Devi Imphal West ki additional deputy commissioner Dr. Kaisam Jadumani Hyangthang CD Block ki BDO Sindhya Laipubam Malom Gram Panchayat ki chairperson Laisram Johnson MSRLM ki state mission manager Binota Loitongbam Imphal West MSRLM ki DMM Nongmaitem Prabina Imphal West SISD District Coordinator Thoksom Sima Hyangthang Block ki Block Mission Manager Hijam Surbala amasung Hyangthang Block ki Cluster Coordinator Yendrembam Menakana saruk yakhi Tharamaduga mailena Imphal West Jilla Parishad ki chairperson Laisram Bobin hai ngasi pangthokliba Convergence Mela asi Khungang Singh chawkhatnabagi pandamda Mela asi pangthokpani Khungang Singh gi miyam gi phangpham thokpa hak amadi yaifa thaurang singgi Mari Lainaba Department Singda Chatna Matam Changna Tanabagi Mahuta Melasda Mari Lainaba Line Department Khuding Maglakna Miyamgi Mateng Pangli Khungang Singda Lairiba Miyam da Santana Pitharakli Baskim Kaya Khanghan Batanatana Department Khuding Maki Miyoi Sing Lakna Health Card Ration Card Sadaba Aadhar Card Laitaba Sing Khudakta Sadna Miyam da Fanganabagi Melani Masida Sunatana Lenga Ki Chawkha Thaurang Kayasi Khungang da Su Mapung Phana Yohannabagi Pandamda Department Kulmathogi Mihut Singapuna Convergence Melasi Pangthokpani haiki I know my object of the department of and I'm not going to electoral officer, election the electoral passing my brother party, certificate, I got proof to get over there. Bisnupur District ke manungda leiba State Land Khas Land Footpath singda yum dukan potchai paisinpham kya sajinba yararoi sajilamba singna masa masana khangna lakliba tang kunmathoi fawbagi manungda lauthokadabani natragadi district administration na eviction tawba hauragani lunina sajilamba sing lauthoklagani lauthokpada changba senpham su lam khopchiliba miyoi sing masa masana pujagadabani haina deputy commissioner Bisnupur Puja Elangbam na phongdurakli DC office Bisnupur ngasi pangthokpa pawi mpham da wapamasi phongdokhibani mahakna makha taduna chaliba thasigi taramarida sigumna aina yadaba mawongda lambigi nakalda sajinba sangsing yum pot paisinba kaya
si yararoi haina district administration na order ama thokibasu leikrabani lambi ki nakalda samdoklaga sang yum dukan sajinba pochei peishin banai lambi ki khudong thiba kaya thokle khudong chada bakaya su mayok na hale haina DC Bisnupur da wakalak bakaya su leire maramasna khudong chada bakaya si makha thoktanaba eviction tawnaba khongthang asi lokhalakpani order asi indaba miyoi sing ain ge bachirak phangani hairi this side the apoi kentan action ama lokhatadi yadre haina apoina Manipur Land Revenue and Reforms Act ki makhada section 132 of BNSS ki makhada adga section 3 of Manipur Public Premises Eviction of Unauthorized Occupants Act ki makha se simyam sida loinamak section myam se apoina pallaga apoi gi eviction ni notice thokjabani notice thopai matungina apoina 7 days ki matam piri public ta or any encroachers myam da noina sana khangzaraga noina hinjan na occupy toriba mafam or constructions sariba parba myam se isa da time pire nasana lothok jaro 7 days ki matungda koi gi 21st July phawgi isa na lothok jaragadi akhoi gi government dei side gi laga lothok pa lakpasida akhoi gi any akhoi na use toriba JCB oire or any character akhoi na wire ba kholiba myam si gi expenses se bear to base encroacher na bear to ba bane Nepal gi Pokhrada tha sigi mapandagi tarahumde fawa pangthokhiba ahanba Oceania Indo-Nepal International Championship lisingani kunmanga da team champion gi trophy lawrakraba Manipur gi sanaroi amadi official singbo Imphal International Airport miyam harau taramna okre football futsal cricket handball amadi kabadi hariba event manga asta pangthokhiba championship aduda Indiana football amadi futsal hariba event ani asida saruyaki amadi makhoiga lamba oiriba championship asigna yumbu Nepal bu maitibu pidna championship adu lawba ngamlakhibani haina team manager oriba Dr. Kiran Jiribam na phongdorakhi masida natana mahangna makha taraduna international gi thakta pangtokpa championship adu da lamdam sida leiriba football mashanabo thamoi chengna pamjaba singna hotnaraga masa gi leijaba sel puthokna amadi masana asibo nungshijaba miyamna panglakhiba matengdagi mai pakna saruk yaba ngambani championship aduda hanboina saruk yarubada chauna mai paklakpasina mathangi lakataba international championship kaya dasu lamdam asidagi masak naiba sanare kaya ama lepalakna tholakna lamdam asibo malemda sak takpada achoba phida ama kanba ngamgani haikibaga lunena ngasi sanare kayana hotnariba amadi imung manung marum apang singna mateng pangduna yokhat piriba sigum matam gi leiriba lengak nasu sanaroi singbu mateng pangbiu amadi yokhat biu haiba wafam singsu phongdoki tha sigi tang tara da Jiribam district ki deputy commissioner gi khuthang da Manipur gi governor da memorandum pisin khraba matung Jiribam district asida dat ki center ama thambina ba numit mangani gi manungda thabakta onthok pirakna ba haijakhiba du thabak oina tawbiraktabadagi ngasi mahairoi lop tarukna Jiri college ki gate ta slogan campaign ama chathakre saruk yakhiba satra satri singna Jiribam district ta mapung phaba dat ki center ama lehanbiu amadi oja leitna mahairoi mahitamba oithokloi haiba kholauna chingba kaya sulauki masigi matang da saruk yakhiba KSA Jiribam gi president K Somojit chingna paumi singda phongdorakhibada karigumba mahairoi lop tarukna point mari yawba memorandum adu numit mangani gi manungda thabakta onthokpiu amadi dai chanterama thambiduna chatliba session asidagi hogdokpiu haibana chingba yawba memorandum adu thabakta onthoroktabadagi ngasi taruk ni shuba numit asida slogan campaign asi chathabani loinena makha taba akanba khongjang kya chathanaba mahairoi lup tarukna sem saba lori haina su paumi singda phongdokhi mangani phobogi manungda thabakta onthok piraktaba taragadi makha taba khongjang chatha jaragani haibagi matungina ngasi asi tarukni suban numit asida Jiribamgi Jiri college amata ngariba Jiri college ki gate ta mahairoi singapuna slogan campaign ama chatha jabani makha tanasu asidagi henna akan makhongjang jangchanabagi damakta mahairoi lup tarukna sem saduna leiriba haibaji myang phomta thamjani Mitei irol iyek loina sinlon apun belop Assam milalgi milamjing makhada milal hojai panana senduna chathagadoriba mitei mayek diploma course tambagi center ama hojai Nandapurda milal Assam gi president Cheram Herajit na ribon kakna hangdokre
Matungda Hozai Lanka gi Nongchup Lanka Khunda Mitei Mayek Tambi Takpibagi Tharom amasu hokdokhi. Tharom aduda Thoksom Dilip Seram Herajit President Milal Assam Sinam Thonglen Secretary Milan Hozai Nongthomom Ajitna Daista Famki Tharomda Sarugya Kibasina Aikoi Punna Imalon Amasung Aikogi Yek Chawkhatnaba Honaminasi Haiki Tharom aduda Rina Singhana Takpi Tambiki Ngasigi Tharom aduda Mayuringbam Babu Seram Ongbi Ranjitana Chingba Singsu Saruyake. Malimgi Kwaidagi Ahal Oidaba Marathon Chenba Fauza Singbo Tom Laba Matungda Chen Kibagi Case the Chen Laba Mu Ema Police na Fakre Police na Haikibada Chahi Chamatara Marishuraba British Indian runner Asibo Karina Tom Lambani Haiba Maralda Maraleba Misak Adu Amritpal Singh Diloni Asok Padna Maram Oidna Fauza Singh Hospital da Laikidabani Taudodu Punjab ta Ningthogaba Numida Fauza Singh na Numida Wana walking chatting the Toki Bani Lisingani Tarahumdogi Manungda Mahangna Marathon Mapan Chenke India gi mafam kayada Bengali singda aranba mityeng yengduna makoida uliba thawongi matangda West Bengal Chief Minister Mamata Banerjee na BJP na luchingba center da lairiba government pu phajana sidagre Bengali ngangba miyoi singda leba asigi mafam kayada Saffron Party na chathariba otpi nebiba gi thawong sing asi khudakta lepkadabani adu natrabadi madugi matung tabada aphaba oidakloi haibi wafam su thamke state chingda BJP na rajniti gi khudong chaba lawnaba center na election commission da kanna influence piri Bengali lonbu ikaiba piri Bengali amabu Bangladeshi haina kaurabadi maduda khangba ngamloi Mamata Banerjee gi luching makhada miyamgi khongchat tangshingani haina senior Trinamool leader amadi minister Chandrima Bhattacharjee na phongdokhibani July 18 da pangthokpa chahigi oiba Martyrs Day rally asi mahausana Trinamool Congress nadi Baksana Taudabani adubu Odisha Delhi amadi Maharashtra da Bengali ngangba migrants singbu tathi tawon tawribasina leptrabadi protest mobilization tawrakani West Bengal gi ruling party na protest rally silabadi madu itam chamna rajniti khongchat ama oiroi khongchat adu state ki culture identity amadi honor oigani Trinamool gi Rajya Sabha MP Samirul Islam nasu Kuch Bihar district ki Boksirhat tagi chahi 82 surabi RT Gospo foreigner ni haidna National Register of Citizens NRC in Assam dagi lokthokli masi mari leinaba authority gi miyeng chingshili haina su MP Islam na phongdokhi District Kang Association Jiribam Sinduna Dibong Kunogi Community Hogi Kang Sangda Kang Khutta Tauna Saruk Yadna Sanariba Ahanba Mixed District Kang Tournament Lisingani Kunmangagi ngasi sanaki ba ahanba pre-quarter final round match nungtil pung amataba matamda Yawol Ega Ichel Club Ega Panjal Taramanga Taranithui da Maiti Bapi Hayengi Hanba pre-quarter final round match nungtil pung amataba matamda MNC Ega Kasar Kangkhut Biga Sanagani ngasigi match Kangkhut animak Kang Fazana Sanaki Ahanba Ha Mamangda Ichel Club A na Yawol Ebo Panjal Taret Mangada Mangdin Thaduna Zaki Anishiba Ha Matungda Kangkhut Animakna Kanna Kang Kapna Kiedubo Apiba Matamda Yawol A na Ichel Club Ebo Panjal Taramanga Taranithui da Maiti Babiki Arabida Mole Pau Amuhana Pizere Punit Kumar Goyal na Manipur ki Anoba Chief Secretary oiragani Manipur da ahanba oina microlight virus SW-80 aircraft simulator ama ngasi hangdokre Numit mangani chathagadaba mapansuba All Manipur Folk Drama Festival ngasi dagi hangdokre Lonina Malemgi Kwaidagi Ahal Oidaba Marathon Chenba Fauza Singh Thomlamba Miyoi Police na Fakre Imes PAODAM Pizaba Ngasik di Matang sa Loshinjare Meeting Tabri Basingba Amukana Kurumjane